Lagliba call do Yamran gini. Laisna tarang chatlingai miss call takre. Miss call takibaga Laisna gyan lai. Mathanta soli. Call do amuk sulai. Handakti paikhatle. Laisna na. Hello, sir. Yamran na. Karino adu kuina changba. Pai bai trabo. Laisna do moli khumai. Sir, sina kamaina. Yamran noklai. Aina nangonda masai kay haige. Nangi what, why, how. Sige answer aingon ngasi laiti haige banatro. Yauramle yare. Aiga nanga wari sanada yadori braba. Laisna tumina lay. Yamran na. Chak charaba. Laisna na. Chare sir. Yamran na. Nangna thongiro. Kay matel charaba. Laisna na. Irole. Yamran na. Oho. Nungtigi irole he. Ado. Hayeng natalao. Nang nungtigi yam ting lai. Kaidaw lagi nang wo nayimda. Laisna tapna khumai. Pung taragi mamangda adum lai dudi sir. Yamran na. Ado arasu thengi. Aina thengi haradi thengi lore. Ado pare. Thamo. Tumo. Aduda nangi darkar laiba number kay lo yaurabani. Aigi, Taibangi, Tagopalgi, angang mayamgi. Nangi office ki maruiba misingi. Nangna call tawniba kay adam tawba yare. Fare, ay thame ko. Hayeng nataw na si. Yamran thamkre. Hek thamkibaga mathanta angawbagum pangnok tunoi. Balcony da famlaga maikay marimakta mangsilakliba nongdu yenglai. Akhak arausu khra hauroklabani. Thebo du prap lai. Thebo na. Dairan. Yamran momo noklaga. Kari laire. Thebo na. Ho nong tadore. Tumnaba tawro. Chango haigi tawani. Taiwan na yenglu zona lai ni. Yamran na. Noido muro. Yarani. Thebo na. Dairan thanamaga akhuna tumba haise oiroida wani mare marang tawranu chango ko ai tumning mana sirabani. Yamran na. Noi tum do tumuro hairedana aiga noiga mitpun bro. Thebo du mathanta murum soli. Nongdam naiba wakhaldi natte do. Karam kanda kari torokani kanatana khangba natte do. Sannaw hatam phanabaga chap manabani na. JCB tumkhre haido khangdanadi yumsida nenata na kananabu tumrudoino. Yamran du mana murum sonbaduda hangai. Kaino thebo. Thebo na. Kaisunati dairan tumuro haibani. Yamran na. Masi pet ngangi chalo di chalo. Thebo du handakti khoidau langkhatkre. Prap porok solaga tholai. Ibohal do Yamran gi kagi mapanda thengnei. Ibohal na. Ye Thebo kari amu tawre. Sir tumhoraba natro. Thebo na. Khangjade aingondaga hangbirakanu. Tumge su tumu tummoi su to. Aidi tumurani. Hongdolak to pirakanu. Ma ngawba khudingi yawba ngamjade. Nomana haraubai nomana suktokbai ngamjade. Thebo du phet haidoktuna chatkre. Ibohal na solai. Masidi saida mai machin sidi ba. Ibohal na tapna changlaaga Yamran bu lona yengi. Yamran do nokmi tawduna laibadu ubada masu matomta nokfet tawramlaga tholakle. Somda Laisna do phamungda kakhatlaga tumgena fanakan na honabani. Adubu mahak tumthaba yadre. Mathanta wakal jajat mayam ama khalai. Karino aiga maga karimtada chanaba natte. Punsi mahingsu yam thina kenai.
ꯃꯥꯅ ꯀꯗꯥꯏꯗ ꯑꯩꯅ ꯀꯥꯏꯗ ꯆꯍꯤꯁꯨ ꯑꯩꯗꯤ 12 ꯈꯛꯇꯃꯛ ꯁꯨꯕꯗ ꯉꯥꯏꯔꯤ ꯍꯣꯏ ꯃꯥꯅ ꯑꯩꯒꯤ ꯌꯥꯝꯅ ꯍꯣꯠꯅꯕꯤ ꯁꯤꯃꯗꯤ ꯑꯩꯁꯨ ꯐꯖꯅ ꯈꯪꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯠꯅꯕꯤ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯃꯥꯒꯤ ꯊꯕꯛ ꯄꯨꯝꯕꯁꯨ ꯍꯣꯠꯅꯕꯤꯗꯨꯅ ꯑꯃꯠꯇ ꯁꯣꯏꯗꯅ ꯇꯧꯔꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯅꯤ ꯑꯗꯨꯁꯨ ꯑꯣꯚꯔ ꯑꯣꯏꯅ ꯄꯥꯏꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯥꯒ ꯂꯝꯕꯥ ꯆꯥꯅꯕꯤ ꯃꯁꯛ ꯃꯇꯧ ꯁꯥꯊꯤꯅ ꯐꯖꯕꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯁꯤꯗ ꯃꯥꯅ ꯑꯩ ꯈꯟꯕꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤ ꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯐꯅ ꯈꯟꯒꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯅ ꯈꯟꯒꯗꯣꯔꯤꯕ꯭ꯔꯥ ꯂꯩꯁꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯦ ꯑꯗꯨꯕꯨ ꯇꯪꯗꯥꯡꯕ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯁꯨꯐꯪ ꯐꯪꯗ꯭ꯔꯦ ꯑꯔꯣꯏꯕꯗ ꯈꯜꯂꯛꯏ ꯑꯩ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯃꯗ ꯊꯕꯛ ꯇꯧꯔꯤ ꯃꯥꯅ ꯄꯤꯕ ꯖꯣꯕꯅꯤ ꯃꯁꯤꯒꯤ ꯌꯥꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯖꯥꯠꯂꯥ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ ꯁꯔ ꯌꯥꯏꯃꯔꯟꯁꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯃꯕꯨꯛꯇꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯤꯒꯤꯗꯤ ꯏꯁꯥꯒꯤ ꯏꯖꯠꯅ ꯃꯔꯨꯅꯤ ꯈꯖꯤꯛꯇꯗ ꯏꯖꯠ ꯁꯣꯛꯀꯗꯕ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯦ ꯑꯩ ꯊꯕꯛꯁꯤ ꯇꯣꯛꯄ ꯇꯥꯔꯦ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯑꯩ ꯇꯣꯛꯅꯕ ꯍꯥꯏꯔꯨꯔꯒꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯅꯣꯡ ꯈꯔ ꯉꯥꯜꯂꯛꯄ ꯄꯨꯡ 4ꯒꯤ ꯍꯦꯜꯂꯛꯄ ꯑꯗꯥꯏꯗ ꯌꯥꯏꯃꯔꯟꯒꯤ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯦ ꯃꯄꯥꯟꯗ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯐꯨꯈꯩ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯌꯥꯏꯃꯔꯟꯒꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯤꯕꯁꯨ ꯀꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯆꯤꯟꯗ ꯖꯨꯠ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯖꯔꯕꯁꯨ ꯊꯦꯕꯣꯅ ꯃꯍꯥꯛꯄꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤ ꯏꯕꯣꯍꯜꯒꯤ ꯍꯦꯛ ꯃꯊꯪꯗ ꯌꯥꯏꯃꯔꯟꯕꯨ ꯐꯖꯅ ꯈꯪꯕꯁꯤ ꯊꯦꯕꯣꯅꯤ ꯍꯧꯒꯠꯂꯛꯂꯒ ꯌꯥꯏꯃꯔꯟꯒꯤ ꯊꯣꯡꯗꯨ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯌꯥꯏꯃꯔꯟ ꯐꯃꯨꯡꯗ ꯂꯩꯔꯝꯗꯦ ꯐꯃꯨꯡꯗꯨꯁꯨ ꯁꯤꯠ ꯅꯥꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯊꯦꯕꯣꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯕꯦꯜꯀꯅꯤꯗ ꯊꯣꯛꯂꯛꯏ ꯌꯥꯏꯃꯔꯟ ꯃꯁꯥꯗꯨ ꯏꯪꯕꯒꯤ ꯇꯥꯁꯤꯜꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯆꯤꯌꯔꯗꯨꯗ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯊꯦꯕꯣ ꯆꯪꯁꯤꯜꯂꯛꯂꯒ ꯗꯥꯏꯔꯟ ꯀꯩꯅꯣ ꯃꯅꯨꯡꯗ ꯐꯃꯨꯡꯗ ꯇꯨꯝꯕ ꯌꯥꯗꯕ꯭ꯔꯣ ꯌꯥꯏꯃꯔꯟ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯦ ꯅꯣꯡꯉꯥꯜꯂꯕꯣ ꯊꯦꯕꯣꯅ ꯉꯥꯟꯗꯣꯔꯦ ꯄꯨꯡ 4 ꯍꯦꯜꯂꯛꯂꯕꯅꯦ ꯅꯁꯥꯒꯗꯣ ꯅꯇꯨ ꯂꯣꯏ ꯆꯨꯡꯉꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯥꯏꯃꯔꯟꯗꯨ ꯍꯛꯊꯤ ꯈꯜꯂꯛꯏ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯁꯤꯗ ꯎꯏꯊꯔꯨꯔ ꯃꯥꯜꯂꯦꯗꯅ ꯄꯨꯡ 3 ꯑꯗꯥꯏ ꯐꯥꯎꯗꯤ ꯃꯤꯠ ꯄꯥꯡꯂꯝꯕꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯍꯛꯊꯤ ꯈꯜꯂꯤ ꯊꯦꯕꯣꯅ ꯄꯦꯜꯂꯤꯍꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯣ ꯗꯥꯏꯔꯟ ꯑꯩ ꯊꯛꯅꯕ ꯑꯁꯥꯕ ꯑꯃ ꯁꯦꯝꯃꯛꯀꯦ ꯌꯥꯏꯃꯔꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯦꯕꯣ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ 2-3ꯁꯤ ꯐꯖꯅ ꯇꯨꯝꯗꯕꯒꯤ ꯑꯃꯗꯤ ꯃꯇꯝ ナꯏꯅ ꯐꯖꯅ ꯆꯥꯗꯕꯒꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯆꯣꯛꯊꯔꯕꯅꯤ ꯃꯗꯨꯗ ꯑꯃꯨꯛ ꯑꯍꯤꯡ ꯆꯨꯞꯄ ꯃꯇꯨ ꯆꯨꯡꯈꯤꯕꯒꯤ ꯃꯁꯥꯗꯨ ꯂꯣꯛ ꯈꯨꯔꯛꯂꯦ ꯐꯤꯚꯔꯒꯤ ꯅꯨꯡꯁꯤꯠ ꯈꯔ ꯂꯥꯛꯂꯦ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯗ ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯃꯊꯧ ꯃꯌꯥꯝ ꯇꯧꯔꯝꯂꯒ ꯑꯣꯐꯤꯁꯇ ꯌꯧꯔꯛꯂꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯌꯥꯏꯃꯔꯟ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯕꯦꯜꯗꯨ ꯈꯤꯡꯉꯤ ꯄꯤꯌꯣꯟ ꯆꯪꯂꯛꯇꯨꯅ ꯃꯦꯗꯥꯝ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯩꯁꯅꯥꯅ ꯀꯀꯥ ꯇꯥꯀꯣꯀꯤꯜꯗ ꯍꯥꯏꯔꯒ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯊꯥꯒꯗꯕ ꯏꯁꯤꯡꯁꯤꯡꯗꯨ ꯔꯦꯗꯤꯗ ꯊꯝꯃꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯆꯣ ꯄꯤꯌꯣꯟꯗꯨꯅ ꯐꯅꯤ ꯃꯦꯗꯥꯝ ꯑꯩ ꯍꯥꯏꯖꯒꯦ ꯄꯤꯌꯣꯟꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥꯗꯨ ꯍꯧꯖꯤꯛꯐꯥꯎ ꯃꯊꯥ ꯁꯥꯕ ꯐꯠꯇ꯭ꯔꯤ ꯁꯣꯝꯗ ꯌꯥꯏꯃꯔꯟꯗꯨ ꯏꯕꯣꯍꯜꯅ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯩꯔꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯗꯨꯅ ꯅꯤꯡꯊꯤꯕꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯂꯦ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ
ꯅꯤꯡꯊꯤꯕꯤꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯃꯨꯛ ꯇꯧꯔꯦ꯫ ꯇꯔꯟ ꯑꯃꯇꯪ ꯂꯩꯔꯒ ꯑꯣꯄꯣꯖꯤꯠꯇ ꯅꯤꯡꯊꯤꯕꯤ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯥꯝꯗꯨꯅ ꯆꯠꯄ ꯌꯥꯗꯗꯨꯅ ꯂꯩꯔꯦ꯫ ꯌꯥꯏꯃꯔꯟ ꯈꯪꯍꯧꯗꯦ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯅꯣꯡ ꯃꯔꯛꯇꯨꯗ ꯁꯠ ꯍꯥꯡꯗꯣꯛꯈꯤ꯫ ꯏꯕꯣꯍꯜꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯁꯥꯔ, ꯀꯔꯤꯅꯣ?" ꯌꯥꯏꯃꯔꯟꯅ, "ꯇꯥꯏꯕꯟ, ꯑꯩ ꯆꯠꯂꯝꯃꯒꯦ, ꯅꯣꯏ ꯖꯥꯝ ꯂꯣꯏꯔꯒ ꯂꯥꯛꯑꯣ." ꯁꯤ ꯍꯥꯏꯔꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯔꯣꯗ ꯀ꯭ꯔꯣꯁ ꯇꯧꯈ꯭ꯔꯦ꯫ ꯊꯦꯕꯣꯅ, "ꯁꯥꯇꯤꯟꯁꯤꯗꯁꯨ ꯄꯨꯔꯒ ꯆꯠꯄ ꯌꯥꯕꯅꯤ, ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯦꯗ, ꯃꯁꯥ ꯇꯥꯗꯅ ꯊꯥ 6 ꯀꯣꯏꯌꯦꯗꯣ, ꯀꯥꯟꯅꯔꯣꯏꯗꯕꯗ." ꯕꯣꯏꯆꯥꯅ, "ꯑꯇꯩ ꯂꯥꯏꯔꯤ, ꯐꯤꯚꯔꯗꯨ ꯍꯦꯜꯂꯅꯤ ꯆꯣꯠꯂꯗꯤ, ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯥꯏꯔꯟꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤ, ꯋꯥꯈꯜ ꯌꯥꯝ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕꯅꯤ." ꯊꯦꯕꯣꯅ, "ꯍꯅꯨꯔꯒ ꯑꯉꯥꯡ ꯑꯣꯟꯊꯣꯔꯛꯑꯦꯗꯣ ꯈꯪꯗ꯭ꯔꯤꯕꯣ? ꯃꯣꯏ ꯏꯝꯐꯥꯜ ꯃꯌꯣꯟꯒꯤ ꯖꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ." ꯏꯕꯣꯍꯜꯗꯨ ꯋꯥ ꯉꯥꯡꯗꯦ, ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯌꯥꯏꯃꯔꯟ ꯄꯨꯡꯆꯣꯠ ꯍꯦꯛꯆꯣꯠꯄ ꯃꯈꯩ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯁꯣꯛꯀ ꯒꯣꯄꯥꯜꯒꯗꯤ ꯍꯥꯟꯅꯗꯩ ꯂꯩꯔꯝꯂꯦ꯫ ꯑꯅꯤꯗꯨ ꯎꯕꯗ ꯌꯥꯏꯃꯔꯟ ꯆꯦꯜꯂꯛꯄꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯆꯣꯠꯄꯗꯨ ꯎꯕꯗ ꯉꯛꯂꯕ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯁꯥꯔ, ꯀꯩꯗꯧꯔꯦ?" ꯌꯥꯏꯃꯔꯟ ꯏꯀꯥꯏꯔꯞ ꯇꯧꯏ, ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯇꯥ ꯒꯣꯄꯥꯜ, ꯅꯣꯡ ꯇꯥꯕꯁꯤꯗ ꯇꯧꯔꯤꯅꯤ, ꯃꯦꯗꯥꯝ ꯂꯥꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ?" ꯒꯣꯄꯥꯜꯅ, "ꯍꯣꯏ ꯁꯥꯔ, ꯃꯅꯨꯡꯗ ꯂꯩꯔꯕꯅꯤ." ꯌꯥꯏꯃꯔꯟ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯐꯠ ꯆꯪꯉꯛꯏ꯫ ꯂꯩꯁꯅꯥ ꯃꯥꯅ ꯇꯧꯔꯛꯂꯤꯗꯨ ꯎꯕꯗ ꯉꯛꯅ ꯍꯧꯒꯠꯂꯛꯏ꯫ ꯌꯥꯏꯃꯔꯟꯅ, "ꯉꯁꯤꯗꯤ ꯉꯜꯂꯤꯅ, ꯑꯩꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩ." ꯃꯃꯤꯠ ꯃꯅꯥ ꯉꯥꯛꯁꯪ ꯉꯥꯡꯂꯒ ꯍꯛꯊꯤ ꯈꯟꯕꯗꯨꯗ ꯂꯩꯁꯅꯥ ꯌꯥꯏꯃꯔꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯁꯥꯔ, ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯥ?" ꯌꯥꯏꯃꯔꯟ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯉꯝꯃꯤꯅ, ꯖꯥꯝ ꯂꯩꯗꯅ ꯑꯩ ꯊꯦꯡꯈ꯭ꯔꯤꯅꯦ." ꯂꯩꯁꯅꯥꯗꯨ ꯃꯥꯅ ꯉꯥꯡꯂꯤꯗꯨ ꯈꯨꯝꯗꯕꯤꯗ ꯌꯥꯏꯃꯔꯟꯒꯤ ꯃꯈꯨꯠꯇꯨꯗ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯔꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯕꯛꯇ ꯃꯈꯨꯠꯅ ꯁꯠ ꯊꯝꯃꯤ, ꯑꯗꯨꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯁꯥꯔ, ꯁꯥꯔꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯥꯒꯠꯂꯦ." ꯌꯥꯏꯃꯔꯟ ꯅꯣꯛꯂꯛꯏ, "ꯀꯦꯝ ꯇꯧꯗꯦ ꯍꯥꯏꯔꯒ." ꯂꯩꯁꯅꯥꯅ ꯄꯥꯈꯠꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯑꯗꯨꯒ ꯅꯣꯡꯁꯨ ꯑꯃꯨꯛ ꯆꯣꯠꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ?" ꯌꯥꯏꯃꯔꯟ ꯍꯟꯗꯛꯁꯨ ꯅꯣꯛꯂꯛꯏ, "ꯀꯥꯏꯗꯩ ꯖꯥꯝꯗ ꯁꯨꯝ ꯄꯟ ꯂꯩꯔꯦ, ꯑꯩꯗꯤ ꯅꯪ ꯎꯅꯤꯡꯗꯅ ꯉꯔꯥꯡ ꯑꯍꯤꯡꯗꯩ ꯇꯨꯝꯗ꯭ꯔꯤ, ꯑꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯗꯅ ꯀꯣꯛ ꯍꯦꯛ ꯔꯣꯗ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯆꯦꯜꯂꯛꯄꯅꯤꯗꯅ." ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯂꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯒꯤ ꯏꯆꯝ ꯆꯝꯕ ꯃꯥꯟꯕ ꯃꯇꯧꯗꯨ ꯃꯍꯥꯛ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕꯅꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯌꯥꯏꯃꯔꯟꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯅꯥ ꯇꯔꯪ ꯃꯥꯂꯪꯗ ꯌꯦꯡꯂꯤꯉꯩ ꯌꯥꯏꯃꯔꯟ ꯍꯛꯊꯤ ꯑꯃꯨꯛꯀꯁꯨ ꯈꯜꯂꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯒ ꯂꯣꯏꯅ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯂꯥꯛꯑꯣ." ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟꯕꯨ ꯁꯣꯐꯥꯗ ꯐꯝꯍꯜꯂꯤ꯫ ꯌꯥꯏꯃꯔꯟ ꯇꯁꯦꯡꯅ ꯃꯁꯥꯗꯣ ꯉꯝꯗ꯭ꯔꯕꯅꯤ꯫ ꯂꯩꯁꯅꯥ ꯑꯃꯨꯛꯀꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯆꯥ ꯑꯁꯥꯕ ꯑꯝꯇ ꯀꯧꯒꯦ, ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯗꯒꯤ?" ꯌꯥꯏꯃꯔꯟꯅ, ꯇꯧꯔꯛꯑꯦ, ꯆꯥꯗꯤ ꯀꯩꯒꯤ, ꯀꯣꯐꯤꯅ ꯀꯩꯗꯧꯔꯕ?" ꯂꯩꯁꯅꯥꯅ, "ꯋꯤꯗꯥꯎꯠ ꯃꯤꯜꯛ ꯑꯣꯏꯔꯗꯤ ꯌꯥꯏ ꯁꯥꯔ." ꯌꯥꯏꯃꯔꯟꯅ, "ꯑꯗꯨꯗꯤ ꯀꯩꯒꯤ?" ꯂꯩꯁꯅꯥꯅ, "ꯐꯤꯚꯔ ꯌꯥꯎꯕꯅꯤꯅ ꯁꯪꯒꯣꯝ ꯌꯥꯎꯕ ꯅꯨꯡꯉꯥꯏꯇꯦ." ꯌꯥꯏꯃꯔꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯂꯩꯁꯅꯥꯅ, "ꯍꯤꯗꯥꯛꯇꯤ ꯆꯥꯔꯛꯄ꯭ꯔꯣ ꯁꯥꯔ?" ꯌꯥꯏꯃꯔꯟ ꯃꯅꯥꯇꯣꯟꯒꯗꯨ ꯂꯣꯏꯅ ꯐꯨꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯤꯗꯥꯛꯀ ꯆꯥꯗꯦꯗ, ꯒꯨꯂꯤ ꯆꯥꯕ ꯍꯩꯅꯗꯦ." ꯇꯟꯖꯥꯗꯨꯗ ꯌꯥꯏꯃꯔꯟꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯅꯤꯚꯥꯒꯤꯅꯤ꯫ ꯌꯥꯏꯃꯔꯟ ꯃꯈꯣꯟ ꯁꯦꯝꯂꯒ, "ꯍꯜꯂꯣ ꯅꯤꯚꯥ, ꯀꯔꯤ ꯂꯩꯔꯦ?" ꯅꯤꯚꯥꯅ, "ꯌꯥꯏꯃꯔꯟꯕꯨ ꯀꯥꯏꯗ ꯂꯩꯒꯦ?"
ꯌꯥꯏꯃꯔꯟ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯤꯕꯤꯗ ꯂꯩ, ꯀꯩ ꯂꯩꯔꯒꯦ? ꯅꯤꯚꯥꯅ ꯑꯣ ꯌꯥꯝ ꯐꯔꯦ, ꯑꯩ ꯑꯃꯨꯛꯇ ꯂꯥꯛꯀꯦ, ꯑꯩ ꯋꯥ ꯈꯔ ꯂꯩ꯫ ꯌꯥꯏꯃꯔꯟꯅ ꯍꯣꯏ ꯍꯣꯏ꯫ ꯂꯩꯁꯅꯥꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯁꯣꯛꯇ ꯄꯩꯁꯥ ꯄꯤꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯗꯥ ꯑꯁꯣꯛ, ꯁꯦ ꯐꯥꯔꯃꯥꯁꯤꯗꯒꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯀ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯒ ꯂꯧꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯀꯀꯥꯅ ꯆꯥ ꯁꯥꯕ ꯑꯃ ꯂꯧꯕꯤꯔꯛꯑꯣ, ꯆꯉꯥꯡꯅꯤꯀꯣ ꯀꯀꯥ꯫ ꯇꯟꯖꯥꯗꯨꯗ ꯏꯕꯣꯍꯜ ꯍꯣꯏꯁꯨ ꯆꯪꯂꯛꯂꯦ꯫ ꯏꯕꯣꯍꯜꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯂꯩꯁꯅꯥꯅ ꯁꯥꯔ ꯌꯥꯏꯃꯔꯟꯁꯤ ꯃꯁꯥ ꯌꯥꯝ ꯉꯝꯍꯧꯗꯦ, ꯌꯨꯝꯗ ꯊꯝꯕꯤꯕ ꯌꯥꯗꯕ꯭ꯔꯥ ꯉꯁꯤꯗꯤ? ꯊꯕꯛ ꯑꯔꯨꯕ ꯂꯩꯕ꯭ꯔꯣ? ꯂꯩꯁꯅꯥꯒꯤ ꯋꯥꯍꯪꯗꯨꯗ ꯏꯕꯣꯍꯜꯗꯨ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ, ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ? ꯂꯩꯁꯅꯥꯅ ꯍꯦꯛꯇ ꯆꯪꯕꯤꯌꯨ ꯁꯥꯔ꯫ ꯏꯕꯣꯍꯜ ꯆꯪꯈ꯭ꯔꯦ, ꯇꯨꯡꯗ ꯂꯩꯁꯅꯥꯁꯨ ꯆꯪꯂꯛꯏ꯫ ꯌꯥꯏꯃꯔꯟꯗꯨ ꯍꯛꯊꯤ ꯑꯃꯨꯛ ꯈꯟ ꯂꯣꯛ ꯑꯃꯨꯛ ꯈꯨ ꯇꯧꯗꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯁꯥꯔ, ꯌꯨꯝꯗ ꯄꯣꯊꯥꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯌꯥꯏꯃꯔꯟ ꯅꯣꯛꯂꯛꯏ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯏꯕꯟ, ꯑꯁꯥꯕ ꯑꯃ ꯊꯛꯂꯒ ꯐꯖꯔꯅꯤ꯫ ꯏꯕꯣꯍꯜꯗꯨ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯕꯨ ꯀꯧꯔꯛꯏ, ꯃꯈꯣꯜꯗꯨꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗ ꯀꯩꯗꯧꯔꯤꯒꯦ? ꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯂꯩꯁꯅꯥ ꯆꯪꯁꯤꯜꯂꯒ ꯁꯣꯐꯥ ꯑꯇꯣꯞꯄꯗꯨꯗ ꯌꯥꯏꯃꯔꯟ ꯂꯣꯝꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯌꯥꯏꯃꯔꯟꯅ ꯁꯤꯗ ꯑꯩ ꯅꯥꯛꯇ ꯐꯝꯃꯁꯨ ꯌꯥꯕꯁꯤꯕꯨ? ꯂꯩꯁꯅꯥꯗꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯌꯥꯏꯃꯔꯟꯅ ꯍꯥꯏꯌꯨꯅꯦ꯫ ꯑꯁ ꯂꯣꯏꯔꯦ, ꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯁꯅꯥ ꯉꯛꯅ ꯁꯥꯔ ꯀꯩꯕꯣ? ꯌꯥꯏꯃꯔꯟꯅ ꯉꯔꯥꯡ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯃꯄꯥꯟꯗ ꯑꯗꯨꯝ ꯏꯁꯥꯁꯦ ꯏꯪꯈꯩ ꯂꯩꯔꯨꯔꯦꯅꯦ꯫ ꯑꯩꯁꯦ ꯅꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯥꯞꯅ ꯂꯩꯅꯤꯡꯗꯦ, ꯑꯩ ꯁꯤꯗꯧ ꯃꯥꯜꯂꯦ ꯏꯁꯥꯁꯦ꯫ ꯂꯩꯁꯅꯥꯗꯨ ꯍꯟꯗꯛꯁꯨ ꯈꯨꯗꯤ ꯊꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯑꯁ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯗꯣ꯫ ꯂꯩꯁꯅꯥꯗꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯈꯜꯂꯛꯏ, ꯂꯠ ꯇꯧꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯏꯁꯤꯡꯁꯦ ꯐꯖꯅꯕꯨꯗꯤ ꯆꯠꯂꯦ ꯍꯥꯏꯕꯨ ꯁꯥꯔ, ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯅꯧꯕ ꯑꯃ ꯄꯤꯊꯣꯛꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯍꯥꯟꯅꯒꯤꯁꯦ ꯂꯤꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯕ꯭ꯔꯤꯂꯤꯌꯟ ꯑꯥꯏꯗꯤꯌꯥ, ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯔꯟꯒꯤ ꯅꯨꯄꯤ ꯃꯥꯟꯕ ꯍꯧꯔꯛꯀꯗꯧꯔꯦ꯫ ꯂꯩꯁꯅꯥꯅ ꯍꯪꯉꯛꯏ, ꯀꯩ ꯍꯥꯏꯕ ꯁꯥꯔ? ꯌꯥꯏꯃꯔꯟꯅ ꯍꯣꯏ ꯍꯥꯏꯕ, ꯑꯊꯨꯕꯗ ꯇꯧꯅꯕ ꯇꯧꯔꯁꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯤꯌꯣꯟꯗꯨ ꯆꯪꯉꯛꯏ꯫ ꯃꯦꯗꯥꯝ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯂꯩꯁꯅꯥꯅ ꯌꯥꯅꯤ ꯀꯀꯥ꯫ ꯄꯤꯌꯣꯟꯗꯨꯅ ꯆꯥꯁꯤꯗ ꯂꯩꯖꯔꯦ, ꯑꯗꯨꯒ ꯁꯤꯅ ꯍꯤꯗꯥꯛ꯫ ꯂꯩꯁꯅꯥꯅ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯄꯤꯌꯣꯟꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯁꯦ ꯁꯥꯔ, ꯆꯥꯁꯤ ꯊꯛꯄꯤꯔꯣ, ꯑꯗꯨꯒ ꯍꯤꯗꯥꯛꯁꯤ ꯆꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯌꯥꯏꯃꯔꯟꯅ ꯑꯩ ꯍꯤꯗꯥꯛ ꯆꯥꯔꯣꯏ ꯍꯥꯏꯋꯥꯅꯤ, ꯆꯥꯗꯨꯕꯨꯗꯤ ꯊꯛꯀꯦ꯫ ꯌꯥꯏꯃꯔꯟ ꯆꯥꯗꯨ ꯊꯛꯄ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯃꯣꯜꯂꯤ ꯀꯤꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯐꯗꯣꯏꯕ? ꯐꯠꯇ꯭ꯔꯗꯤ ꯃꯤ ꯑꯇꯩꯗꯁꯨ ꯂꯣꯏ ꯂꯧꯅꯔꯅꯤ꯫ ꯌꯥꯏꯃꯔꯟꯗꯨ ꯃꯉꯣꯟꯗ ꯐꯩꯔꯞ ꯌꯦꯡꯉꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯀꯤꯜꯗꯨ ꯆꯪꯂꯛꯏ꯫ ꯃꯦꯗꯥꯝ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯂꯩꯁꯅꯥ ꯍꯧꯒꯠꯈ꯭ꯔꯦ꯫ ꯌꯥꯅꯤ ꯇꯥ ꯀꯣꯀꯤꯜ, ꯀꯩ ꯂꯩꯔꯦ? ꯀꯣꯀꯤꯜꯗꯨ ꯌꯥꯏꯃꯔꯟ ꯂꯩꯔꯝꯕꯗꯨꯗ ꯐꯂꯞ ꯌꯦꯡꯉꯤ꯫ ꯁꯥꯔꯁꯨ ꯂꯩꯕꯤꯔꯝꯂꯤ꯫ ꯌꯥꯏꯃꯔꯟꯅ ꯍꯣꯏ꯫
ꯀꯣꯀꯤꯜꯅ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯏ, ꯁꯨꯝꯗꯧꯕꯅꯤ ꯃꯦꯗꯥꯝ, ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯊꯥꯒꯗꯕ ꯁꯤꯡꯗꯨꯒꯤ ꯔꯦꯀꯣꯔꯗꯅꯤ, ꯃꯦꯗꯥꯝꯅ ꯍꯥꯏꯐꯦꯠꯇ ꯆꯦꯛ ꯇꯧꯕꯤꯌꯨ꯫ ꯂꯩꯁꯅꯥꯅ ꯊꯝꯕꯤꯔꯝꯃꯣ ꯇꯥ ꯀꯣꯀꯤꯜ, ꯑꯩ ꯌꯦꯡꯖꯔꯒꯦ꯫ ꯀꯣꯀꯤꯜꯗꯨ ꯐꯥꯏꯜꯗꯨ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯂꯒ ꯐꯥꯏꯜꯗꯨ ꯌꯦꯡꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯗ ꯆꯥꯗꯨ ꯊꯛꯅ ꯊꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯒꯨꯂꯤꯗꯨ ꯑꯃ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯃꯅꯤꯡ ꯃꯃꯥꯡ ꯂꯩ ꯂꯩꯗꯅ ꯌꯦꯡꯉꯤ꯫ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯣꯜꯂꯛꯏ, ꯑꯃꯨꯛꯇ ꯒꯨꯂꯤ ꯆꯥꯔꯛꯇ꯭ꯔꯤ, ꯉꯁꯤꯗꯤ ꯆꯥꯕ ꯇꯥꯔꯦꯗꯅ, ꯁꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯄꯣꯠꯅꯦꯅ꯫ ꯁꯤ ꯍꯥꯏꯔꯒ ꯒꯨꯂꯤꯗꯨ ꯃꯌꯥꯗ ꯐꯠ ꯂꯪꯁꯤꯜꯂꯤ꯫ ꯈꯥꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯁꯨꯒꯠꯂꯒ ꯏꯁꯤꯡꯁꯨ ꯁꯠ ꯊꯛꯂꯒ ꯌꯣꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯒꯨꯂꯤꯗꯨꯗꯤ ꯆꯪꯗꯕꯤꯗ ꯏꯁꯤꯡꯗꯨ ꯉꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯒꯨꯂꯤꯗꯨꯅ ꯄꯜꯂꯒ ꯂꯩꯍꯧꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯈꯥꯕꯒ ꯀꯩꯒ ꯑꯣꯊꯣꯔꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯌꯥꯏꯃꯔꯟ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯒ ꯍꯥꯏꯔꯛꯏ, ꯑꯩ ꯁꯤꯗꯣꯔꯦ꯫ ꯒꯨꯂꯤꯗꯨ ꯇꯤꯁꯨ ꯄꯦꯄꯔꯗꯨ ꯂꯧꯔꯒ ꯑꯣꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯔꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯏꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯊꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯁ ꯁꯥꯔ, ꯏꯁꯤꯡ ꯕꯣꯇꯜꯒꯤ ꯑꯌꯤꯡꯕꯗꯨ ꯑꯃꯨꯛ ꯂꯣꯏꯅ ꯊꯛꯂꯕꯣ ꯀꯩꯅꯣ? ꯌꯥꯏꯃꯔꯟꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯩꯅ ꯉꯁꯥꯏꯅ ꯑꯩ ꯒꯨꯂꯤ ꯆꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯤ ꯀꯩ ꯆꯥꯔꯒꯦ ꯁꯦ? ꯂꯩꯁꯅꯥꯗꯨ ꯇꯟꯗꯅ ꯈꯨꯝꯗ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯁꯨꯛꯂꯒ ꯑꯃꯨꯛ ꯐꯝꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯒꯨꯂꯤꯗꯨ ꯑꯃ ꯈꯣꯛꯂꯒ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯥꯔꯒꯤ ꯉꯛꯇꯣ ꯊꯥꯡꯒꯠꯂꯒ ꯂꯩꯕꯤꯌꯨ, ꯑꯩ ꯒꯨꯂꯤꯁꯤ ꯊꯥꯗꯔꯛꯀꯦ, ꯑꯗꯨꯒ ꯏꯁꯤꯡ ꯍꯩꯔꯛꯀꯦ, ꯅꯣꯟꯈꯠꯂꯒ ꯂꯩꯔꯒ ꯑꯗꯨꯝ ꯌꯣꯠꯂꯣ꯫ ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒ ꯂꯩꯁꯅꯥꯅ ꯇꯧ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯌꯣꯠꯄꯁꯨ ꯌꯣꯠꯈ꯭ꯔꯦ꯫ ꯂꯣꯏꯔꯛꯄꯗ ꯂꯩꯁꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯗꯨꯗꯤ ꯇꯣ꯫ ꯌꯥꯏꯃꯔꯟꯗꯨ ꯃꯉꯣꯟꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯌꯥꯏꯃꯔꯟꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯛꯏ, ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯂꯩꯁꯅꯥꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯍꯨ ꯆꯥꯔꯁꯨ ꯑꯩ ꯉꯝꯅꯤ, ꯁꯤꯒꯤ ꯒꯨꯂꯤꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯕꯨ ꯆꯥꯒꯗꯧꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯌꯥꯏꯃꯔꯟꯗ ꯌꯦꯡꯉꯤ꯫ ꯌꯥꯏꯃꯔꯟ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯐꯖꯔꯝꯒꯅꯤ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯌꯥꯝꯅ ꯐꯖꯕ ꯊꯣꯠꯂꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤꯁꯤꯡꯁꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯅ ꯃꯥꯡꯍꯜꯂꯝꯂꯤꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯃꯕꯦꯝ ꯑꯁꯤ ꯐꯪꯗꯕꯒꯤ ꯊꯦꯡꯅꯗꯕꯒꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯂꯩꯁꯅꯥꯗꯨ ꯇꯞꯅ ꯂꯠ ꯂꯠ ꯇꯧꯅ ꯁꯣꯜꯂꯛꯏ, ꯁꯥꯔ, ꯃꯤ꯫ ꯌꯥꯏꯃꯔꯟꯅ ꯑꯃꯨꯛꯀꯁꯨ ꯊꯠꯂꯛꯏ꯫ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ, ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩ, ꯍꯣꯜꯂꯤꯕ ꯁꯣꯔ, ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯨ ꯄꯣꯛꯄꯗꯒꯤ ꯑꯗꯨꯒꯨꯝꯕ ꯗꯥꯏꯂꯣꯒꯀ ꯇꯥꯖꯗ꯭ꯔꯤ꯫ ꯐꯤꯜꯝꯗ ꯀꯩꯗ ꯇꯥꯕꯗꯩ ꯍꯦꯟꯅ ꯇꯥꯗ꯭ꯔꯤꯕꯅꯤ꯫ ꯐꯤꯜꯝꯅ ꯐꯤꯜꯝꯅꯤ, ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯟꯅꯗꯒꯤ ꯃꯁꯥꯗꯨ ꯇꯔꯪ ꯈꯔꯒ ꯆꯠꯆꯔꯦ, ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯐꯨꯜ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯌꯦꯡꯅꯩ꯫ ꯁꯣꯝꯗ ꯃꯄꯥꯟꯗꯅ ꯅꯤꯚꯥꯒ ꯀꯦꯕꯤꯒꯗꯨ ꯂꯥꯛꯏ꯫ ꯃꯄꯥꯟꯗ ꯃꯌꯥꯝꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯂꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯚꯥꯒ ꯀꯦꯕꯤꯒ ꯎꯕꯗ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯆꯞ ꯂꯦꯞꯄꯤ꯫ ꯅꯤꯚꯥ ꯅꯣꯛꯁꯤꯟꯅꯔꯒ, ꯑꯩꯈꯣꯏ ꯁꯥꯔꯕꯨ ꯃꯅꯨꯡꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯏꯕꯣꯍꯜꯅ, ꯂꯩꯕꯅꯦ ꯂꯩꯕꯅꯦ ꯏꯕꯦꯝꯃ, ꯆꯪꯉꯣ ꯌꯥꯅꯤ꯫ ꯗꯥꯗꯥ, ꯑꯃꯨꯛꯇ ꯆꯪꯉꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯪꯕꯤꯔꯨꯆꯣ꯫
Nivadu ibolgi wahaidu khoidou khangsau sawatli fat thatlaga harai akhoi sar Yaimran na lau haidana lakbani hekta changjarage yarani mayamsu wari sanabiyo amuk hangdo hanjin kari kananaba si hairaga waga makha taramdana thongdu khangang hangdoklaga changlui nupi anidu khangpre khangi Yaimran na Laisnagi pambomdu pairaga anidu yengnaraga nakna leptuna leirami mi lakpagi sawum phangbaduda Laisna fat yenglei Niva hoi oirambaduda khangpre khangi makhutu lokthoknaba honarei Yaimran su aniduda yengi aduga Laisnagi makhutu tapna thadoklaga hairei nakoi ani laklabro Nivadu toksinagi khallaga lakpani adubu amuk hena machin kangkhre adubu ngaklapna noksinaraga hanglei kaidorino I mean kaidorage Yaimran na thausadana noklaga manatonga ipun pun kai sat khongdorai masi angangse oho soire ekoi madam si aina guli chaba ite haraga mana namdana bizaba ada aina lam helena phuge tawni lao phamse si haraga Laisnada yenglaga amuk nonglai Laisnadu mamai leithoklaga chatke tawi Yaimran na fat hairei Kokilgi file do lotion biro madam aisu Niva hoiga minute 5 mukta wari tawge kuinadi yaro aisu aduga personal wa ma haiga dawlai adu loraga aisu atopa thabak sing chatkhinaba tawge Laisna na hoi sir Laisnadu changsinduna phangkhre Niva na suklaga leibadu obada kebina lona khuningna thilli Nivadu amu khatnok sinarei Yaimran na amuka hanna hairei kebi Niva somda lao phamsi lao kuiba yadong mande anidu changsinduna phami